Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi muglawbirasi left requite taramanga subatangka Koklen Faba cafe chetaba makai athoibi hoigi thonganda hangat handa chatli Leikai gi mi singna mangonda muna yengnabadusu yaudaba natte Sana hasu dukanda pot laiba thoglakpada Koklen Faba leirambada karisuna chungdana pot laifam thokpa leiraga hanjinkhre Ngaihak leiraga lapna thoibi makhongna school halakpa ubada wajaramba singdo kokpadawna tawrakli Athoibi mayum jangsilakpada magi mamangda Koklen Faba lepladuna Oh Athoibi thawasadana Karino Nang ngarang nupado kanano Khon wawrapna Madu khanglaga nang kaidoge habno Athoi nangna toribise kaino hayo ai nang yam nushi Athoibi khon wawrap tawna karemnana Nang na inushiraga aina kaido habno ba ha kaido habno nangumba chabatnaba nupa nangwandabo aini hekta nushiramdo manbra ba Hauziki matam sidane noigumba nupasini ekhoina sanaba nungaise aina nangse yam nushiba manbra aidi nangse noktam nokningi Nangna oriba fibamduga nupi masak fajabaga supamliba naral di leitana nupi koiningba sadana aina nangse ngihakki nungainaba hasmulani khanglabro aduga ngarang aiga lakminariba nupaduna khwaidigi sanjau paiba nupagi macha nupa khanglabro nangna igi damakta kari tobikige lupa chamchanigi recharge haplaga hekta yagani khanbro mana ingona piraklise sini khanglabra aina nang nushibadi namangda fomangluno aduga ngarang lakminariba nupado kanano khanglabro Hazi maming fauna chatliba thikada dezodo magi machanupa Aigi Ningthouja siriba khudopsa pure diamond ni mana aigi birthday da gift oina pirakpa nangna di aigi nongmata sigumba sitawi khrabo judat naba nangna su aibu nushiba ibungo nangi fibam do hana yengko Mapanda launariba do sana hasu taraba male thonggan da tholaktuna Bema kari tawre Tu asigi chabana banu pasdani ikai khangdaba nupasina aigi tungkeni naraga lairibani aisu khara nganglambani Sana hasu Koklen Fabadi yenglaga O aidi ngasaidagi chakni phiniba maluri aduga nangdi icha nupi silumi boire nangse karamba imungno haibada ai khangde namaido khara ikayu aikhoiga noiga sanga tawba yaba nate nakhoi judat naba miga tinaba sanga tawba yade habisi khang chalo hainade nasakto thui Athoibisu Koklen Fabada hainadaba mityeng amaga loinana thuna changsilaga getolan sinki Present day Lakliba phone aduda manglamba manglana dusu mangfaunarei Ring lakpada yenglubani unknown number ama lakpaduda kanano na khali ngahak khalaba matungda source sangna holeduna lakliba phone do receive tawrakpada marai koli tawraduna athoibina Hello dada tabro dada Koklen Fabasu Tai Aya oh my god yam harawi dadana phone pairakpase Koklen Faba makok to holeduna Kari lerege phone tarakpabo Sum tarakpani dada chak charabo Oh chari ado ai thabam tawri thamlage ko ngai ko dada Koklen Faba mana hariba wada tadana phone do dum thamladuna mana Paramba novel do makha chathanaba honari Athoibi sawning na leiringai magi phone da call ama laklibaduda pairaduna phone da tainari Kishanna Hello nang kana ba wishanino Athoibi phone dagi hairakpa khondu kalapna Nangina thonati ado hangbagi nangna phone si chaka tawrakpadai ni khanglabra kaigino nangna phone chaka tawrlisibo namai du kai bagam ta khangrabo Aduna takpani nang Koklen Faba koinari takpani Au koinari nang chairo Madi nang managi hena fai nang kari orige nangna aigi kari tawbi kharge yare wa makha tarnu O fare nang sumata mamada khanglakini maduda kari khalake habdo khalu yare nang nupi amana aduk achawram kaba nang suno mana traga no mari namittagi na pita boyu ngahaki arangarakna chanabi yaroi Wahai do hariga phone kakhrabada athoibisu phone do laktana langlabada safu kana langbana phone do pungkai kairi Kairaba phone da yenglaga khanglaw lawshilai Masi pumnamakse nangna thokan mangangtani kairiba phone sisu loi kairiba Athoibi sawning na mama mapagi manakta kada changsilaktuna
Ima, hayang inumita phone ama leyo, adusu iPhone 11 Pro lebiyo. Jit pau taraga lerambani machanupigi waduda lauraki. Hey, nana pari do payo. Athoi bisu mapagi manakta changsilaklaga. Ho phone do kai kre, aduna leyo hariba. Phanadum phare kai kredi. Jit ki mawongda athoi bisawningna. Papa, noina dugamna aingono olisa kaigino. Aina wa ama haibada aina pot ama lebiyo haibada papa na karam kana lebi kige. Aina leizaba ngактani. Adudi hojiksu leyona kari yumo haireklibano. Athoi mapada hangatna khumba ngamdana sauning kada changki mama sana hasu machagi matung inarakli. Saurini haidana thongdo safu kanna khangting thingzilibani mama adusu magi kada laklaga. Bima, nangi phone dubu kamaina kairino. Khanabadagi kairiba. Kanaga khanarino. Kishanga khanabada kairiba. Kaigi khanaino. Ho magi phone pairakti sini. Kanaga waiting lerino adu adayam torokpa. Koklen phaba koiraba netro kainaga yam tori. Ai sui kadana hairubani. Magi wahaiduda sauningmana phone do langbada maido kairi. Aibu kaidigi phone no leiduse huzukpo. Se imagi se pairo. Imagi di. Keypad extra ama leyi asi pairage. Somdana Boris ka Leisnaga phone da khatnari Borisna. Nang adi thabak to tawge haibra natraga tawre haibra. Boris, karino nangna aina tawba thabakta adu kamni yeli duba. Aina haibadi thabak to tawge ra tawre haibni. Tawni, aina thabak tawraga nangna dugamni yadri dubu. Oh, nangi se Twitter da thagalakwa post tunani ne. Makhoi gi yungi phibam singduga makhoina tawthorliba singduga yam khetnare. Ai sumoidona imungda mirang thuraga maidi dang nanbada taw hairo. Boris sor sang no holaduna. Leisna. Karkana taningdi nangna yamni kairagana aya kainarse thame. Leisna gi wahaya duda Boris no fit tawzari sauramba pumbasu masana hantharaduna phagi oi kari oi. Aine kokta khunbaga ngamloi nang kaina be ngamloi ko. Kokta khuningdradi kaina ba ngamloi hairebanina aina tawba thabakti yalakanu. Hoine hayeng khaidi cafe da chapado ai thinbiro hairo nangna mo cafe da na chapado sel tingani ba aduga nangna thabak chilabanina aina oina not sem tare Leisna no mi taraga khaino aibu mangla tai bungro tari basibu karom daino asengmani aina na han khai ngausinarasu hayeng dei farani ado hayeng su nangla oidro kaida hayeng se ekoi university gi function aroi bani Laoida. Hey, lao, adu faudi kaino. Phagi tawbani bungo laktoini hayeng di suti lorabani. Ado wa ma hangeni. Kai wano. Athoi biga koklen phabaga news taga yawrikli se asengbaro. Kaigino nangna adu mo hangleiduna. Sumhang bani koinaredi athoi bidi maton thoklani hagi tawrini. Chunglamgani. Adugi athoi bido nongma natraga nongmadi ma soidana mapi tarakini. Mana hauzik pamise kaino khanglabra. Mana pamabu aina khangbro. Mana pamise gari fazaba tongba paisa paiba nupa thiba koiba langba. Nangna koiringai da kayadi loishin khraba. Dising yang kaimuk nida. Hare kai disinai ba. Yare adi wadu palakanu. Paisa oina thau yardi thau chalani. Madi ai nusiboiramdre. Aikhoigi property da nusiboirami. Hausigi matamse aseng manusibase mangsilai. Hoi leite habdi yaroi. Adubu tangi. Nusibana sabe yabnati adubu asing manusiba haisibu amana magi mateng pangnabdu natrane hoi chumi adubu hozigi matamdadi leitre ada pungsu thengkre thamage Boris khon kalapna nang phone jam thamningbro ha yam thamningbra haba phone paraga dum tumu korino I karaktana fuba lakani ho fuba lakpada kang chiklaga matha pombado adune hena tanje nahan kang hairaga aina noida halaklaga kang chikpagi leibido aikhoi mana chicken pox story na amuk tebuloi haisini nei mama se yam phai phabani khufabani aikhoi ma se hek yingbadadi achauram ka manmani adubu kadamni ada nanga mari leina badu saidi mama na kaismaide papa na saidi moiga lemina dona tabnina aya yami kai hairino mama na sumhanglaga leiba aduini Ikai papa hoi mungse wana horakle hai mama hoi gi matengdagi nungairakpani haibadi ikai mama hoi papa hoi matamdadi thabak se phangdedana haujikna private job pu haibeo yam leitra
matamdudadi leite hai akhoi papa se laik tamba loibaga ngakchutna bazani aduda mama ga thingnaraga mama hoigi imungna papa ga tanaraga akhoi gi company se lingkhalakpane na hai mama na yamba mating tawi haina sai adudagi moyani lohonglaga masak phajabai tholaisini masi natro asing manushi ba haise adunatana ina khun menu pa khakta nungshiri yaroida aduga papa na haiba koklen phaba se masu yamna laire ne hai mama laying na bohna bada mayum hingo su yon kin hai aduga abega jos kana kamaina abega jos kase magi madom chagi machani haibidi koklen phabagi mama gi manaw nupi ne hai mana ngasi oiraklise madom chagi mapana ni haibe adubu thabak ama torakpada kathokpa amaga loinana tawdrabadi karamna mi oigani adunani mana mania cancer hospital se 50% muk taraga laying bangamdaba mi sing laying lise jos abi hoigi mungse thaina dagi paisa paire na hai mashina yamba mama lekhidraba matungda makhoigi mungna koklen phababu machada macha sangna tawbada natana koklen phabanasu makhoigi matengdagi amadi mana lairik lai sohibanina mania company se jalai rakhi hai hanadi makhoi kaka haibadi josoi mapana chairman oi hai adubu ma kana narakpadagi koknen phabada bar pumba sinabanina sai josoi gi mungna yam pharakpadagi magi hotna jamana asumna oikibani magi su tongana yumdai ma nongmata chalude madom chahoigi da lei magi matik magun siubada leiriba menia lingkhalakpada hana leiriba company singnasu mating tawi hai akhoi pa hoisu mating tawbada yawi hai masinani company magi awaba tarakpada mana loina mating tawribase adunani josoi abi hoina chamna hinglise hanadagi paisa pairakpanina josoina chamna hinglise aduga athoibi hoina maraktagi paisa pairakpana mamitta lising yankai mukta urakpasda yam leiba sarise adunani uhai panbu paldi marulukna chali haise aduri fari tumu aisu wachoi nganglaga leiri masigi warise neta su yaude kamaina khanglino netagido samlakpa warini aina lirisna asangba mamana libani matangi numitni university adugi campus amada maki semli paisa changna tawribani department singdagi sel khara khainabasi yauri achau achang singna donate torakpasi yauri chahi ani gi matungda amuktang pangthokpa function ama oibana university adu sema saba hokrabani university adu da tamliba satra satri singsu magi leizabi sing keraga laknabata natana parents singsu laknari mafam aduda perform tawnabagi makeup tawbami amadi folk dance tawbagi pungeba pasi khongba atei singsu loina laknakhre pung 10 dagi hogadaba program oibana pung 10 tadringaida ayambana loina yongnarakli athoi bisu mamanabi singa loina langli adumak punga sidi ma mut amada leiriba masado ihei heining faude magi mataw aduda mamanabi singduna kari torage thoi ngasidi isuk suktana leiridubo kari torage minana mu kana kainarage athoibi peri tawraga lerambani adubu mamanabi singna hanglakpada pukning nungsiraduna hikna kablai ai phone do kai kamai kai riba ngarang se koklen phabaga wari sanal rapada kisan ga khatnai ai sumaga kainarage na kainakri kari no taningdaba wa mayam hairaktana I kadana phone da tainaruri adudagi machet ta lerami masipumna makse kisana thokan mangaktani samina mu adudi ngasai phone tawraiduna kanadage ekhoi magi apatpa phone ima yama pairaga laklisini premina mu adudi nangsu phone amadi leheludana kana dana holoi kaina khre kaidagi lehendoinu ekhoi pa haire nachumbidre ei kapninga haisini magi mawong aduda mamanabi singdu yengnaraga karemnana tawza sari sahaibagi mawongda noklaga themjinbiri premina se athoy toklo se mina loini yengnare kajal ga se loichen thare law mamanabi sing aduna washroom da changsinduna mirror aduda changsinduna makeup aho arak meli athoy bidi mirror di yenglaga kapli kajal ko tissue paper aduna chaithokliba kajal do taithoklaga anauba kajal amu repair tawshili masam dusu wangna pungkhatkiduna function tawriba mafam da changsilakwa matamdari function dusu horaga lerami speech matang piraba matungda prize distribution tawraba matungda lakliba guest sing do hankrabada cultural program tawnaba haidana sem sakre
Satra khara amana koklen phabagi maramda wari sanabasingdo tarakle thoibi. Hoziki koklen phabagi dress to ngauri. Asingba yam chanadra white pen black man shirt khudang kakpi. Aduga white waistcoat aduga khudangi gari da black leather gi gari masiraga Google scope laga phone da wari sana chatkibido kayadi fajakre. Adudabu kanai nupina ngaunaridoge haiba. As aidi am ngauzaida. Makoi singna wari sana nakanda laithorakpada athoibi leirambada khitang khautak chai. Athoibisu mamit ipom pomkai makhwanga haifet metlaga mamit khana yangshinbada nupi singdo makhut ani lonaraduna sorry haibagi mawngda thuna hogalaga chatki. Kari nu khangdi mi singsna akhoi da sa mi sau changba tare. Aduna hayengdaidi khangniba masakado helmet amau falaga chathangi kaidau jarunige. Mayam tanaba gap amaga loinana hauna hairakpada machi da wari sanaraga leiramba mi singdo loina mangwandi yenglai. Magi mawngdida abedi saungingbana masado propok chai leisnana makhut fari. Premna sitha nokthorai magi matauda tomthin ngakna yenglaga. Kari tore nangna nathanda noklidoba. Athoibi wai sidani noklise. Ado isai si yenglaga langkise yaidana singer singsu yorkharba natro photo mu kapminaruse. Tomthin sauningna adudaidi nang aina puraga Boris kon kalapna. Hey, chang dale ko nupi angang sing yauri kai no canteen dai chabe ba charuse abe nang sarno. Tomthin na Jos na saudi nang na pang sawi. Abe na mo athoibi gi mong sa yam hinadaba ngarang su ikam kai. Laisana as abe kaisum khalunu se khara leiraga kaptoi kuidrabani. Jos namu ne dum jahoro ai ekoi saido jagoi thokani na hayobani amte yengrugige ngasai de message tarapada khanglak ngamdre. Jos su makeup tawri balom da chen kre tomthin hoi suwari sana na canteen da famlaga chana border tawri. Abe kainom ta haige. Abe yenglai athoibi oiraga leirambada machindo peirap tawraga amuk laisilaklaga. How kai haige. Lao aiga famuse. Hoyai mayam leiramo ayam ta. Boris ngakna kari channel no nangiduna. Abe mamitu Boris ta pairap tawrakpada makoi sugyan taraduna Boris na Abega athoibiga khara chathoklaga athoibina abe nangna diamna panglisiba karigino haiba kari tawrage aina pungano haiba nupisiga adugiro nangna sida kaltholagise natrade aduisaru ekhoiga punse thongmana masen punsiaroidro yabudi yai ado aisu fatlauna loina dabada adudo mina kainum khankini tawba aisu yam hainadraba jani aduda karamna lapthoksige khallibani ado athoi kainum hangene kaino hango ekhoi tamoga nangase kari mari leinage athoi binoklaga nang aiga noi tamoga gi mari khangdriba au khangdriye tamona nomada supande ngarangdi aidi ngakpana kuire thaina dagini mana chawami oidringai gi do adudagi ekhoina class 11 karakpa doidagi o abegi wakhalda khangnarakani yam khangnarakani ba abe nok fe tawna mo ado athoe changlase nungsa marak taleradi kasilani aidanate nangsuni hoi changase abe thuna lakleduna chairda famleduna sor sangna hondokli aduga athoi bisu makhoi mamanabi singi manakta changsilaklaga Premina nangna mo abista kari harino athoi bina mo kari bo hairuni ge manama moibagi wari sumsana rubani ado ngarangdi koklin phabana engona wa mem haibizani minana kaiwa haino leiwa hairuriba somina kai leiwano hekta haya bro chera kadide nupa ama makhoi gi manakta changsilaktuna excuse me Premi khara kakna yes athoibi haise somoi biro bro natraga athoibi haise karamano aine karino pocham da thamjarumge tawba kai pot no sibo hangbiraga dum yengbiro o phare nupa do chatkrabada mina kalak khamban mamaga loinana kainu sibo kanana piragli jano nti yengse aduni aisu khangdi yengse
Pek kaigi taurakpada pek taurakliba aduda che ama naplaga leirambado makoi punna yengnaba laknari. Che aduda each day is a gift, don't stand back and open. From Koklen Faba. Athoy amadi mamanabisingdo angakpa magaloy na pek to kairaga yenglubada